Ahanba maktada aina tamobu kurumjari 2026 ki ahanba akoi ki recording oigadoini ado akoina mathang akoina aiki social work haizabatare Manipur ga related oiba thabak si tawjarakpa kanda different type of interview si tawgre dupu akoina aina 2023 da Manipur ki relief camp support tawraba matungdati yamna reflective oiba adugumba akoise adum hekpokpadagi conflict ta chawrakpa awaba anaba se yamna urakpasina reflect tawraga akoise kaigino adum whole life se conflict ta leiri se kaigino suffering yam leiri se kaibagi question yamna aingonda lakre aduna aina kitang matam khara social media si thadok gi damakta mayam nasu waro bidana ba aina ahambada kurumjari aduga akoina hujiki anaubo oina series si aina sinjari se akoise akoigi heart to heart conversation akoigi wakhanda kari leibage haibasi akoi wari sanamina rakanda akoina hena understanding dairakatra aduga akoina wari si sarakanda akoigi peace ki effort haizabatare ko masida hena taurakadra haibaki wakhanda sinjabani aduga akoina wari sagadoribasi focus in Manipur aduga life and spirituality romda aina adomda tananinga aduga tamosi aina 2023 si Manipur da aina lakpakanda lan si haurame aduga aina tamosi unabakanda that actually led a very impactful image to me. Tamose kadai da noma relief camp ama chalubagi halak pamal adugi numitse. Adaida tamos na hayas Monica koina aina uru base awaba ngata ne ado aina aigi yauba phikau da yauba da gilai base do pirame ado aina piba ngamdaba mayamda uba kanda aise yam nungaite na maina haibsida I felt so like it hit me in my heart, aduna matamdu da akoise internet cut tawgre ko internet cut tawgre I felt like Manipur was all alone adubu tamogumba yam se chongthora kanda maduda akoigi Manipur gi land se thengnaraga maduda awat apa men na khotana tawgibase si tamodang nate mayam su masigi series se tawrapada ihagna mayamna akoigi platform sida la kanda wari libigani haina thazai aduna madugi damakta tamobu aina hanna khurumjari masi hairaga aina haudokjabani adugi matungdagi aina inspiration phange te tamona sahaidana lao monica ai bubige chatlusi kholusi haida unfortunately aina chatpadi ngamhaudre adubu amuk kona tamona mok akoigi senior citizen club aina smain tawraga mo invite toroktana aina khangdaba mayam se punsalla kanda kamaina mateng pangamge ka haibagi sigumbase aina urakpa haitar do akoina masi social media da dagi hoi media khara da cover tawraga su hena wari saba si aina hena mayam da khangna na bagi damakta tamobu ngasi kaujabani adubo akoina Manipur gi wari si sadringai da tamona tamo ki maramda kitang akoi mayam da haibiyo kamaina chawrakpano kadaida tamakpano adagi kari tawiri haibadu adugi matungda akoina Manipur gi maramda kitang naina se Sembadi aidi akoigi Manipur gi local high school da tamjarapani Ramnapal school da tamai aduga Oriental college da matamdu da hujikti 12 class haire matamdu da di PUC hai 12 standard PUC samane adu loira matunda aise Kanpur University gi Central Government Textile Institute da BTech loijarapani ai 1985 ta BTech exam piramaga kolakpa matamda aigi final certificate phangdrigai matamda gi hona aise point of view nangi hek certificate phangakanda peno toro certificate to hapo haiduna aduga
ai matamduda Textile Engineer mo ina 1995 tagi Manipur spinning mill da join tawjare matamduda sit in sa sai aduga ai production manager bo oijarami 1995 tagi 1997 98 phau oiraga ai se family ki problem leibadagi ai resign tawjare aduga associate member of Indian Engineers ki 1988 tagi 1990 phau ai associate member of Indian Engineers oina mayangi mating pangdana lai adudagi ai family ki business oina jewelry ki business ama tawjare aduga matamduda Manipurda ekoi ki Khwairaman Bazaar haidana leibasi yamna pikna huji matam ima kaiten haine matam tasengbai ti ima kaiten haibanati nupi kaiten haibani nupi kaiten si government na anu sadu ani aduga widening of the BT road se lambi se pakthokani haidana overbridge ka satge matam stage da government na koi ki dukan sing si evict tawgani na torku matam du deida mayam na ai si secretary oyu haidana matam sang na oijarami aduga koi ki lai ki koi ki injala mi thogal luk kisu ai secretary oina matam sang na 2010 dagina 2025 pau pujarami aduga senior citizen club kisu handakta koi executive member sing singare ai si vice president oina 2023 dagina 2025 pau pujarapani aduna taba mayam khra amasu lai aina samna haijarabda sika haijarage Tamo ki short introduction PP bagi yamna nungai je aduga Oriental College palakpata mukhenna nungai ba poe Oriental College akoi babana oiramba college ne mani ozagi asengba satrani asengba koina amose akoi asengmani babana kano oiringai da adum adugi same time da principal oiringa oh wow babagi mamangda akoina first year tambo kandudadi Bengali ra Udiya machara kenom oirame aduga baba oiba kanduda koi 12 PUC second year thajarakpani exam thajarakpani oh wow babana akoisi geology takpire yamna luna su tawbire aingonda su am luna su tawbire babana okay aisu okay babaga semba sa oh wow that's so amazing yam nung siya main panpirakpase adudi tamona hujik aina tamogi sum yengamene photo Kanpur da namba matamduda adugi picture Facebook da icon amuk sigi clipping sita hapcharake yamna nungsi adumaina mapanda tamuraga su akoina Manipur da muk halakpase masigi si ngasagi family ki oina inspiration si laitana halakhiba natraga kamaina mani tasebai aigi imanaba Delhi macham lerame atul goklani anama chahi ani mukki mamangda legidre magi mapasi JK synthetic chief engineer oirame mai mama sina Miranda ki supervisor or superintendent la kenong oirame mana aise US ta sasi by MTech su tammasi US ta aduga thabak su ada tawse yam kana hai matamduda tasina aisi ithanda pokpanina yumnasu yumda halahaningba as well as Manipur da industry haiba posi ama bhau leite matamduda aduna aina chatraga textile industry se kitang upgrade tawdra Manipur da industry amtang linkat sokhal hannabagi macha oibada ai mating pangba ngamgadra haibagi wakhan sida ai matam kharada orisu Manipur da thabak tawrugi ge haidana ai laksarakpani adum tamona adum matang tawgadagi hujikpaw adum contribution tawbirakpasi haibadi mapanda tamurakanda sumaina halakpasina akoigi Manipur da hujik akoigi progress la ise tamo hoigumba mayam pullakanda sina sembibani haibadu aina kitang highlight tawzaningbani adugidamakta thagachari aduga tamona business ki di business oigre adubu akoigi Manipur ki social work tawbase
handaki lan sinatta baki mamang da so aina tamo sa yamna people empowerment adagi ani ta upakanta tum chongthokpa adagi opinion su tum strongly tum leibaki tholakpa da haiba duna mayamna tamo hoina maina hairakpani na khoi gi perspective se o haina to maina khalan ba tu gumba tum oire ado social work lom da changakpa natraga masigumba gi wakhan si kamaina hokibano aduga yamna strong oina changibasina karam kanda changibano haibadum tang khoi myam da share tawi oi akoi gi family ai gi father gi matam da gi hona ai grandfather de ai ujo hodre father gi matam da gi oina father si su social work siam toy aduga social work harga hujikti wakhan lon si tongan tongan sanare bhol lepa MLA mantri oiba MP obi wakhan ngata sale aduga akoi family gi oina torpo social work ti bhol lepa adu ada gi wanati akoina angamba khara ai father su yamna lairana hawrakpa imung amagi machani aduna mana paisa makutta khara paijara aba matamda angamba kharada orisu mayangi mateng pangba haibase ishorgi mateng pang ishorbu aina koiramjabaga chamana ishorbu thajajarabadi lairaba kana leijadraba tola taraba misingbu mateng panggadabni haiba wakalse ai father gi wakaloni adugi wakalondagi matungina ayaksu adum khara sele aduna father na haibirame nana karigumba ama migi mateng pangba matamda migi mateng pangbodo aina mateng adu pangi aina show off tawdo tawgunu hai sigi wakalon se ai hujikso dum leijai aduga even aigi sanu paso ama khatani mango masu hujikso dum tawe ko matam covid ki matam dagi hona covid matam se yamna thina wagi covid matam se dagi hona angamba chongthoktana siendana pangba hore adugi mamang dagi ai father gi mayam am legare ai panjararo father si all manipur kang association gi vice president su oibirame ad manipur brother association gi president oirame adagi ampha gi su member oibirame adu sports ta su am thwa yaujare as well as mana manipur macha sing se akoi maru oina manipur da leiba macha sing se lari hehan gadabani hai magi profession su ojawena lakone baba se ibudon sana girl high school gi ayuki matamda da UJB school reina amalerami adugi ojawena lakone aduna larik haibasi yawdaba sungai ade mipung khudimasi larik khara tamangadabani haibagi wakhallon sida laki migi mateng pangbasing adude ai haijararo aduga magi matamdudagi hona magi wakhallon du pamjabadagi akoina su bawala ikidraba matunda kenota board of secondary education da adragi council da 1 tola gold medal piduna pure gold gi babagi maming da gold medal piduna koi gi angang sing sibu thog puning thogat poina koi adum tawraga lakse tamona ngasagi koigi pabung aidi akoina inspirations akoina tawrakpasi kanano mandagi urakanda akoina inspire tawra initan masi inspire tawbasi aidi akoisu for example aina langi lakpatuda tamona wa mangang gibaduna akoida it's a spark of inspiration amain tawdana tamona su babagi magi giving back to society aidi akoi manipur nga sai panbikre ko social work haraga vote de pakot padom da nataba koi gi just akoi gi taizaba khara duna akoi na believe tawbada thadar bado kenta expectation yaudana kenta media gi adugumba khandana adugumba si yamna tabada aduga yengbada si yam nungai adubu masi gumba tawbase sisu isana koi hoi photo gumba share tawbasisu mina di khara lana dum launa basi yawe ko idi mana keno kaluraga photo thagale khole na to ai ki wakhanda di huzik huzik si akoina inspiration si thirakpa kanda masaduna thagalakpadusu kesu kaide na khanjai ko adu thagalaktraga di khangoi toini adu natragana maga mabu u bahai batare ko aduduna mo highlight tawrakpa si khara changbra ina khalle akoi gi society da adu
tamona dum hujiksu dum torok pase sigum base tamosu kya share taw gande adu kitang dum share taw bira o haina koi request taw jari kai ginoga tamona chatlu ba mafam sing se koi na di uroi doine ba da tamona photo kum pa thagla pa kanda o smain taw wine manipur da haira kanda koi manipur ki dagi tholak pasi mafam da lei khrabani na adugi kitang aina panjahubani Hoi aduga nakala covid mo hindi chumi adusu aduga miyoy bagi aigi father na haibi rambudu nang na kana agumom na mating pangi haraga nang ay na yes mongo na yes mating pang kuni haibu haiga nu haibu wahaidu aduma ay sum thaja jaba aduma Adaida aina mo khala isa akoina for example aina so akoi su yamna nangna hore dagi tamo hoiga aina yamna close aina mo khanjari su sanga sagi larik tamba khotpasi koi baba ima na su yamna important oina lawba duga mateng pangbada haira kanda nga sagi akoi si chininaw mari niko chininaw mari si larik kanna tamakpa kanda pesa nungsa se warakpa kanda akoi masina matamduda magi sanagumba kaithokhiba khotpa yam yaukheba ado matamduda akoigi tamogi imai bem sina yamna mateng pangbiki ko masi kanamtana imai bem na kanamta da hairamoi adubu aina adu feel taweba aidi imai bem na madu matamduda kaimta yamna trust oina akoi ma da believe tawraga akoi ma na mai macha sembada madugi antrakan da changadaba khotgadabadu mateng pangkiba khotkibadu adugumbagi effort adugumbagi kathokpa adugumbagi sharing se yaudregati aina larik tamakpa aina hujik oirise sidaisida adumaina contribute tawbasi akoigi manipur ki society sida akoi myamna di yamna conflict si urakanda puning sothaba haiba tare ko tamo adubu tamogumba tamogi imagumba khoina smain thingnarakanda one person's minus spark pirakanda mai mana tawgadabadu da mateng panggibadu masisi aina akoigi society da yamna strength ne na aina khanjai haidi mana panggibadu aduduna miduda paisadang nataba magi kenose inspiration do yaurakanda mai mangon haikatra maduda ingibadu aduna tamona haidu yam chummi aidi mateng pangbada khoina ai adu pangure kholure nataba adubu masigumba warise aigina haijabati masigumba warisi akoigi hujikti yam waraga akoigi aina sum yengjaba kanda isamaksu akoi mental kenose mentally sokpase yam yaure ko tamo hujik adubu sigumba warise taragati akoise akoina akoigi handaki sidati yamna wakredana wabasida tasengna akoina mingondagi haibati outside of Manipur dagi expectation tawba khotpasidati khara expectation du thungidre adubu akoi isana akoi masen sumaina tawnaradi sigumba mi meyam sigi wari se tara kanda inspiration do henkatpado adu du henkatnabagi damakta neina tamo dai serise aduna tamo sisu ngasi interview kaurisi kuirabana aina khanba adubu yengo kyam kuina tamona yaraktrino adubu ngasi yaraga koina sigumba wari se ina tamoda haibiyo haiti I think it's very important that we tell all the story so that we know that Manipur is so strong. Almost my whole life conflict sa hingaga na te talent adagi magi mayam si tawraga laine ba aduna akoi mayam si asigi wari sin hen hekalagati soitana world ki top tabagi adomlom da chatminna badu yarakani haina ina thajajai adudi tamona covid ki di panbigre adubu huzik ngasigi oina focus se akoina 2023 se si daisida manipur ki conflict ta tamona thengna khiba maduki tang koi kitang detail oina wari saminasi ahambada tamona kaina masi involve oiki adagi chatluraga thengna khiba adugumbada May 23 gi conflict se Meitei-kuki dagi conflict se di monika aigi motati masina ahan manati na law kuki gi plan si di pre plan
mamangdasu British ki matamdagi hongnasu dum tawgre kuki gidi tasengba kuki ki homeland ama leitabanina makoi gi mafam haiba ama leitabanina mokoina moigi oiba mafam ama pambadagi Manipur si tasengna hairuragadi Manipur si da yaragati namdana lauge Manipur si dagi setke haibasi masi mokoigi pre plan kuiraba wakalone makoigi aduga masi conflict si amaromdadi yamna lanba potni aina haijaning aduga tasengna masigi godfather di mamangdasu kayama leigre aduga aina khangjaba ujohoba tajahoba dadi kuki gi first IS officer oiba T Kipjen mahaki achouba plan amane aduga masina namdana masi tasengbaidi amaromda hairurabaji mayam punamonasu khangna leire ahambadadi kuki sing city yamna oidaba ngangba haiba kangbu oina tawe aduga akoi meiteina lari haiba walingai matamdagi hona mohoidi lari ki mangan si khara yawe lari khara hai maruena mainly lari haiba haidana science ki section da say medical engineering electronics or aeronautic port haiba dinate makoi si English ta khara hai moina aduna maram oiraga Manipur ki akoi ki hana leiramiba Manipur ki saktam si teida maruena akoi ki ihan hanba IS officer mana oiki aduga mana manipulate mayam ama taugi adugi namdana makoina Manipur ki lamsita ki selaga kuki len ama lauge habise masi pre plane masina so aha mana tena khali aduga tasengna handak tawriba May 3 2023 dagi haureiba pose masidi mohoina blame tawri haureiba posidi hanagi pre plan do numitu de expose tawtorapani adugi mamang da nong nini ki mamangda akogi hanagi ex-CM Honorable CM Birena Chief Minister oiringai matamda kaino ama akogi open gym ama sangani haidana tawi sangani haiba tawu matamduda moina CM la Phayeng lakani inauguration ge Phayeng lakani haiba matamduda mako hairiba gym do moina loina mo tugai kukai dana tawre khanabasi moi haurabani moide amma natraga amma da heta taisan doini adudagi adudasu irang thokidre adugi matungda madugi tanjadu deida Manipur High Court na Meitei singse ST oinabagi recommend Manipur government na thadabadu thagadabani aidana recommend thaw habani recommend tharaga adugi recommend thari duna heta ST oirani habisunati ST oiroi habisunati government recommendation to Thabi you central government the Tagadavani had an order to adugi namadu the Mokoina, Matandu the peace ready Haidana. So some put the peace rally Salaga, Karigidamakta, Shu the labor, Angang Sing Duna, AK-47 Paidana peace rally Sadibano. No way Piraga Sapasibu, peace rally, Adudagi Mokoina. Leisu leikidaba talkidaba government of India su yagidraba Anglo Kuki War Memorial Gate habido makoina leigidaba po asembati Anglo Kuki War talkiba leite haidana government of India su home department su sendokrabani adugi gate si tasengna moina mai thare aduga maiteina thari ne hairaga aduda blame tawraga irang tawrapani aduga Churachanpur leiriba Churachanpur ki Meitei singse moina loina mak tantore tugaire pure saire hatle even nupi angang kaya medical college tam kaya bhaw moina rep to bi ki bani sigumba nungai tabo posing siki som da su tampak da su sengna haragadi tampak da su madugi potu tholak padu dagi tampak da su irang ji sagalapani irang sagalap sideida pot ani khalai monika aina haijening bam pot ani khalai habati makoi giti Meitei haba posi gi khongul si Churachanpur si ta mata lehelaroi habani som tampakta tawriba posi di
तांथोरप मोहना हौरपनी मी पुबा नुमई कापा मी हातपा कातु कारण तवा मई थाबा मोहना हौरपनी अदुगा तसेना सोमना कना तौरिबदुदी इम्फाल लोंना तौरिबदुदी डेट 6-7 अदाइदगी हौरपनी अंगांसिंगना अदुगी रिवेंस लवो ओइना कुकी की मयुम खरा मई थाबदनी स्टिल कनागुमा कुकी की मयुम अमत्ता मुथत्तना थुगाइदन तौबा लेते हुजिक्सो अदुम लैरी कुकी की जगह अदुम लैरी सेंट्रल फोर्सेस सिंगसु ngaग लैरी अदुगा ngaki irang dugi thukai thukai pamangan bakolan bakar tawre adugu mohoi gi mafam mutat pa du tawre the whereas Churachanpur dadi ku kanoda kangpopi amasung Churachanpur dadi Meitei habisi amatta lebe yaro Meitei gi jaga samta lebe yaro haidana pulap thugai raga desert ki type thamgrabani masi pot amaronda haragadi masi yamna nungai taba potni aduga akoina mo aina mo hainingdi kuki Meitei gi potsi yamna sowa masidaida nainaba targa ya sowa pot ama oidoini documentary evidence mayam amu puthonarkadi aduna aina matang state samdatningakpati matamdu daida adu ada khangte akoigiti madeida Meitei oiro kuki oiro whatever any community oiro akoidi adugi wa pande khanaba pande peace pami haidana akoi ithanda chenba yadabnina akoi like minded khara punjanaraga koi senior citizen club haina form torokani aduga akoi mi meyam mating pibu chatpa horokani mafam kayada relief camp leiba singda akoi makoi gi mating pangi sana thaknaba thakna chanaba mayam ama aduda natana akoi gi keno sideida akoi kari kariya Kakching longgi Sugnu Sugnu sagang asumna kanda di police station bo police station da leiba moini thakna chana ba tawjariba pukri da bo moina hu haidaram dana ising chichina ba yade haidana police sing do yam wana torpadagi akoina aduda central forces me am gisu ade police me am gisu akoi ising thilui admai tawdana akoi kem kuding se kem ayam bana di ai kem sing sida chatlaga sana thaknaba relief ki mating pangwa horokone photo sing su loina bo lei adu monica da tharo harbisu ai adum tharpa ya aduga aina tasena haribo photo sing du Facebook ta Instagram da kari da upload ti amta tawti aduga aigi apugi wakanti awawa taraba singbu kuki wegera Meitei wegera mafam du awaba taraba sing du gi mating pangba haibani senior citizen gi da koi maduda community gi oiba adudagi keno oiba kari gumba amata akoina akoigi mana yegnabani mana ai marup ni haiba kari gumba amta leite community gi oiba wakal kari gumba amta leite akoi di lairaba sing awaba taraba sing upai leitraba sing du gi mating pangba khatani koina tawgi sing tamona akoigi historical haiba tare ko historically type tawrakanda magi event si kamaina thokibano haibado madu samlapna haibi bagida thagachari aduga senior citizen club se o aina hana khangudre masi akoigi hujiki conflict se tholakpa kanda like minded personality aina su unajare madugi photo ki clipping to sai thajarake akoi kona sida hapchanjage o madugi si akoigi conflict se horakpada same gi baneba khudakta aduga same kanduta kari to boyai edi public ki oina kari to boyai en hauki baneba adu tamona masigi si hoi mapam adagi matamdu da relief camps ti yam gredana do ahanba chat panumita kari ugi bage madugi kitang kadai da chat kibano haibadu amtang akoina ihana na sakiba relief camp sakiba se Sugnu dane Sugnu se maruena Sugnu ki police station da police ka akoigi Assam Rifle na police station mamang da moi ki Casper thachalaga thamba adudagi ising thaninga leitadana awab leiba adugi matamdu dagi ihana na chapa hogre akoina relief chapa hobuse adugi matungda iban matang sum torokuduna akoigi Moreh ki police tasu akoi mating pangi Moreh ki police na makoi te yamna pudong tiba pot ama oikre karigino haida
remote area when a lake, Aduga, Moreh Tana, Satana, Poche Tiluba, Moreh Tana, Satana, Moy Bumating, Piruba, Moreh the GPA, Todana Pisha Kapagasu, Bang Hang with the Bang Hataba, Bang Maitado Kiba, Poche Loin to Gaiba, market to Gaiba Mara, Moida Moida, Mating Pangavasi, Upai Legate. Adu Aquina, Aina, Young Kana Saja, senior citizen, I go, I Semadi. ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯤꯗ ꯍꯥꯞꯁꯤꯀꯣ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯁꯨ ꯂꯩꯔꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯅꯤꯔꯨꯕ ꯃꯇꯦꯡ ꯅꯤꯔꯨꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯀ꯭ꯂꯕꯇꯨꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯗꯨꯅ ꯑꯉꯝꯕ ꯄꯩꯁꯥ ꯄꯨꯊꯣꯛꯅꯔꯒ ꯈꯥꯏꯅꯔꯒ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯣꯔꯦꯒꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯣꯔꯦ ꯇꯥꯅ ꯄꯣꯠ ꯄꯨꯕꯁꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ BSFꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯗ BSFꯅꯁꯨ BSFꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗꯩꯗ ꯀꯨꯀꯤꯒꯤ ꯑꯣꯏꯔꯣ ꯃꯩꯇꯩꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯨꯗ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗ BSFꯅꯁꯨ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ as well as ꯑꯩꯈꯣꯏꯅ ꯃꯣꯔꯦꯗ ꯄꯣꯠ ꯄꯨꯕ ꯀꯥꯟꯗꯨꯗꯁꯨ BSFꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯅ ꯄꯨꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯑꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯨꯕ ꯀꯥꯟꯗꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯥꯕꯤꯕ ꯍꯥꯏꯇꯥꯔꯦ इवन गवर्नर करीगुम हाइरुब कांदसु सीनियर सिटीजन हाइब वाहिसिदैदा गवर्नर ना अदुम एक्सेप्ट तौबीबगुंबा अदुमाइन तौ No, I was so initially hana de aina khangdabada tamona akhoi senior citizen club ki unabagi maduda aina I saw all the different members and that's when I realized that wow Manipur na conflicts later su sigumba mi si tholak pasina adum hingaga la ine habisi madugi realization haizaba tare ko unconditionally ngasai tamona habida label laitaba relief camp ta lakpasing si magi mayum sidagi tholakpa kanda pot amata pairaga tholakpa amta nateba moise moina seliba phidu khatang selaga tholakpanina masidesida aina thengnabada magi yumduda kenta haidana upudagi phi lauthokpa dagi paisa araiba duna chana naba leiba khotpa dagi toinamak si tawe habisi masigi warisi adum mayam tajarai aduga hujiki tamona hujik amuk hena muhairisina people sina taba koigi organization atai government ki oiragasu sumain tawraga collaborate tawrakanta matamduda people bu help tawbagi damakta collaboration si leihi bangasagi pochai si more yaunabagi damakta chatpa yadrabanina BSF ki helicopter na pubi bagumba adugumbagi incident su yam laikhreba ado tamona tharakpa kanda karamba footage noidi khangde aduga madu kadom lomda chatpano mai si chakpasu ui aduga lambi da aina ubada body ta bagumbagi amaina uba madu kisi karamba footage na tamona I want to share kainon Monica adu ai isamang thengnarakpa mai chaaga akoina chatpa kanduda mai chaaga leramba yawe yamna ka hena kudong thiba nangmasi akoina chatpa kanda kainoga Phayenga kainoga thingne hujiki Sugnu giduga aduga atai ka hena kaino toba relief ta thenaba ngatane aduga relief camp to sang honaba kanduda thenarapa kudong thiba ekta numai kamna tana leramba adudagi mai shaktana leramba mayam suffer oina mi hetta kanogi pura deserted oidana adudagi pura war gi style leramba akoi imit mangna thenarapase Phayenga Sugnu ga ting aduda hujiki footage sida mai cha kanda body tarisi madu maduda body singdu Monica kano ai khoina madudi Meitei-kuki ni haibadi akoi khangma ngamdre leram singdu akoi di sumna gari chatpa kandu daida thengnarakpa singdu ai isana video namjarakpa singdu ni aina Monica da tharakki
Yeah, and I think why I'm mentioning this is still now, Tamohzik 2026 sureko, 2023 the Thoki Base. I think a lot of people don't know what happened to Manipur. Lot of people, yeah, lot of people outside Manipur don't know what really happened. Aduna ai gida di aina tholakpa kanda ai ki aina experience tauruba aina urubadu di tamona experience tauba urubadu ki only maybe one, I don't know, 100 oramba yaeva. Adudi tamona khangiba adagi atai mayamna khangiba wari singse sigumba footage uba kanda that let me think the story, the real story of the people of Manipur has not reached, forget the world, has not reached India. Monica Chume, Masi Ahambada Ainasa Hajabdo. Pre-plan Havanina Mogi the section Siluin Kaidre. Mediagi section, medical section, army section, Kairaga Lerga, Chatarapa, Lan Makal Amane, Moin Chatara Kibisit. Adubu, which mainland India the labor, Aduga, Atopa, countries the abortasu, Ayamba, Lan Basit, the same way the Meitei-kuki conflict sida, Aina Meitei ni Haidana, being a Meitei, Hibanatico. Masi Lan Basi Kuki na Lali, Meitei na Lande, Meitei na Hovanate, Kuki na Hovani, Hibasiti, Kuzi Ayamba Kange. I friend circle group Amasule around 40 student gomani akoy government central textile institute terminal pop sindo Canada da laiba atopa abroad countries sing da su yam lay makoi sing bawda ahan no matamda kano torame akoy Meitei da waro rame because Meitei na matudai da kuki nupi macha ani ka ID new sinda Yamna Yanghai the Mongonda, Key Tong than a Pui, Hibagita. But Aduda P Tong than a Puragasu, my tation a moi repto gite. Adu, my taina Turaga moi kangia. When a Toridu, Karigino, and Mali Haidan. Where is Susampu Mayum the Suyum Tadokiba Mariko, Imasing. I did tau Maitegi, Maitei do not Tauridana, the Maitei Imasing na Chatlagasu, Moy Mayum the Tadoki, Benois Minor, no Hypeto. Yes, my Imai Akoki Mera Pibisina, Masung Club Kimisina, Hariba, Lamhian Bakarana to Adu the thing. Aduga, where is Susampu the D? Kanagum the thing there, Adugamoko. Even Nasiba Occidenta, say, Beles volunteer force no could have a su firing to Navakata. Exchange of pair to Bakan to data. No main upon Banamakalama. Adu not the D. Nupi angang the could have it. Aduga, Kukishina di Kenoda, Akoy Jiribanta. Angang Tataru, Ngariba, Angang, Amagayauna, Adresa, any whom the Ngariba, Angang, Amayauna, Nupi Makoi Tarupu, Adum Harpigi. Adugumba Yamna Sadhaidava, War Matam the Vok to Hoidava, Akoiga Mokoika, Hector Una with the Hanover, Adugi Portubo, Nupi Angang, the could have Matam da Makoi di could Adumina about high. Masigi example Haibu, Akoigi, Peruda, I Amukasu repeat of Jarake, Ozeki Kanodo, Chim Kanogito, Sugnu Gitu data. Sugnu. Kano Maming do Sanders Kanan. Akoigi freedom fighter Amagi, Nupiama. Yes, I know which time Mo is telling. You might Hadokiba, Imundo. Ado Hingna may town never do so. Yes, I saw that footage. Ako'y mina chakadaba lisat na taba mawong karata use masidi ay tasena condemn to ningim kwet janinde aduga no may pa masin hano yay thang pa masin jano yay kinnatina ba masin kinnatino aduga micham karisu kamja daba karisu yawja daba mibu happy ba kubi ba torture to biba sikumasi aidi kya pamde tasena angang macha ani Nauriba Sahi, Nauriba Ngang,
nupa macha amga nupi macha amga huji baw da khoyar baw khangdana dum Yes. mangandrabani moina Yes. Maybe more adudagi body do kaishu phangdre ba. natadaba yes kaishu nataba labor oijaba thabak tawjaba army camp sia kanoda akogi lemkhongda tabuk shubu chachagiba mido harga hapigiba adugum adudi akoina pamdeba huji fawda tasena somdagidi adumai tawbadi amabu yawti hawre huji kuki ama imphal da lae kuki airport ki plane to chale kuki gari thoro chale habda kanana su kari mo tawro ngaki ihu tu na tawgi go ngatane ado mohoi di huji fawda still national highway thingi Meitei amta chatpa yaroina chalhandri sina maram oiraga akoida suffer yam ama leideu not only Meitei maside Imphal sida leidiba tampak sida leidiba lairaba maruene sports players angamsi tungi hogalaiba aduragi mapan lamda exam thagadaba competitive exam oiro whatever departmental exam oiro mapana thagadaba chatkadaba singsi aeroplane natadi chatpa ngamdabai fibam leibani chatpa yadabai condition da leirabani aeroplane da chanabu honaba matamsida normally Imphal Guwahati si lupa lising ahungi range da leirambase huji lupa lising tratu tratre piro ho chatpa ngamdre phangdre ticket phangdre adragi ana ay mayam ama upai leitre ho masigumba fibamsi aikoina di moi masi tasena airport ta marana handa su kemsana haigi airport di adum kenu saliena huji koki kangbu la chatpa kanda akoina kaishu kanamta kaishu tawro ado huji su akoidi senior ai senior citizen amgi member ama oina peace la na honaba consider da akoidi angam mating pamjage habe wakal leidi government ki woro civil societies ki woro akoina angam mating pamgani han aikoina president ne aine adagi akoigi publicity secretary ne akoi hum sadaga akoigi national commission for women's ki chairperson rekasrama lae rekasrama lakpa kandida akoina kanamba unahandi mana Manipur dagi ma Churachanpur da han chale Churachanpur gidi ma case samagi matakta case collect tawraga lae akoi Imphal da di kamai tawge bu ma kanamba unahande matamduda akoi gi civil organization ama ai maming di panjararo moi unana tawrame ado unaraga karigumba misunderstanding tholokpatagi mana yamna sauna ngangaga makha tana bari sanadana saran gare adigi matungda akoi si unai akoi unaba kandida ahamdade akoi desu ma yamna nungai taba mawngda akoi si yamna lana Meitei habisi yam phattaba community amo oina urame aduda kamai tawge bo akoina sengdokpa kanduda noina pamise karino na hange yana ako madam akoina pamise kaim nate akoiti as soon as possible Manipur sida peace lakpa pame hai adudagi di mana hamda lepaga wari samado phangbo cha taksi kochi na ayam tawi na huji kai do bu lak no na smai smai tawdana smai na hing na mai thabi gare after all ma se freedom fighter magi nupi ni aidana tawbo kanduda adugi complaint to mo in return peer man hare na koina pire smai in return niom sumna FIR pan ba pot amatta clearly picture clear te cookie giti more than 100 complaint piri haidana mana aduma hai adigi matungda ekoina mayam ama akoina chenjaraga akoigi aikoina tabada nupi taruk ti rep tawbigi haibane adu nupi taruk to masana willingly akoida smain tawgre haibagi FIR palo se yate ada ama khatangdi masana thola aga pangibdo adusu akoina letter oina thara kanda magi compensation chawnaga pibigi adumai tawdana akoina angamba akoina kari angamba kari side tagi kari mating pangsige hana pangba khatane ar cookie gi su akoi adum honadaba nate cookie gi lakpa kanda su akoina ahanba hospital da lakpa kanda mohoi gi mating pangbi bani aduragi sida leiramiba akoi gi Imphal da leiramba chatpa ngamdadana akoi gi Imphal sidagi lanthokpa ngamdadana leiramba cookie larik laisu tamba rimsa tamamba aduragi
ꯀꯩꯅꯣꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯇ ꯇꯝꯃꯕ ꯃꯦꯗꯤꯀꯦꯜ ꯁꯥꯇ꯭ꯔ ꯑꯗꯒꯤ ꯀꯥꯎꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯝꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯊꯤꯟꯗꯣꯛꯄꯤꯒꯦ ꯑꯗꯨ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯁꯤꯒꯤꯁꯦ ꯑꯩꯅꯁꯨ ꯇꯥꯈ꯭ꯔꯦꯀꯣ FIRꯒꯤ ꯀꯦꯁꯀꯤ ꯄꯥꯟꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯦ ꯊꯣꯛꯄꯁꯦ ꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯃꯇꯝꯗꯨꯗ ꯃꯤ ꯃꯌꯥꯝꯁꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯗ ꯅꯠꯇꯕ ꯑꯩꯗꯤ ꯋꯪ ꯂꯥꯎ ꯊꯣꯛꯂꯛꯄꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯂꯩꯔꯝꯒꯅꯤꯀꯣ ꯐꯨꯇꯦꯖ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯁꯤꯒꯤ ꯀꯂꯦꯛꯁꯟ ꯑꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ FIR ꯄꯥꯟꯕꯁꯤ ꯄꯥꯟꯗꯦ ꯍꯥꯏꯕꯁꯤ ꯃꯗꯤ ꯆꯨꯝꯃꯦꯀꯣ ꯇꯥꯃꯣꯅ ꯍꯥꯏꯁꯦꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯁꯣꯝꯂꯣꯝꯒꯤ ꯁꯥꯏꯠꯇ ꯗꯤ ꯃꯣꯏ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁꯦ ꯐꯖꯅ ꯇꯧꯔꯝꯅꯤꯅ ꯂꯥꯏꯛ ꯗꯦ ꯍꯦꯚ ꯏꯠ ꯏꯟ ꯐꯣꯔꯃꯦꯂꯤ ꯔꯤꯇꯟ ꯄꯦꯄꯔꯗ ꯁꯤ ꯇꯧꯈꯤ ꯁꯤ ꯊꯣꯛꯈꯤ ꯍꯥꯏꯕꯁꯦ ꯂꯩꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨ ꯂꯩꯔꯝꯗꯕꯅꯤꯅ ꯇꯥꯃꯣ ꯍꯣꯏꯅꯁꯨ ꯃꯗꯨꯗꯩꯗꯨꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯈꯤꯑꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯗ ꯍꯣꯏ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯑꯗꯨꯒ ꯑꯩꯒꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃ ꯍꯤꯡꯅ ꯃꯩ ꯊꯥꯈꯤꯕꯗꯨꯒ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯅꯣꯡꯃꯤꯡꯗꯤ ꯗꯤꯁꯀ꯭ꯂꯣꯁ ꯇꯧꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯔꯦꯞ ꯇꯧꯕꯤꯈꯤꯕꯗꯣ ꯑꯅꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯅꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ So why do you think like ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯊꯣꯛꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ obviously ꯀꯩꯅꯣꯅꯤꯗꯅꯀꯣ ꯈꯔ sensitive ꯑꯣꯏꯕꯅꯤꯅ ꯃꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯇ꯭ꯔꯕꯅꯤꯅ then the people also think that ꯂꯩꯗꯤ ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯗꯨꯒꯤ ꯋꯥꯅꯦꯕ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯦ ꯊꯣꯛꯇꯕ ꯅꯠꯇꯦ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯄꯕ꯭ꯂꯤꯛꯂꯤ ꯃꯤꯗꯨꯅꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦꯀꯣ ꯃꯥꯅ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯕꯒ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠꯇ ꯌꯦꯡꯉꯛꯄ ꯀꯥꯟꯗꯗꯤ those incidents which actually occurred are ignored and it's as though nothing has happened happening. ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯃꯣꯅꯤꯀꯥ ꯑꯗꯨꯒ ꯔꯤꯂꯤꯖꯟꯁ ꯑꯣꯏꯅ ꯔꯤꯂꯤꯖꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯍꯤꯟꯗꯨꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯤ ꯈꯔ ꯂꯣꯠꯁꯟꯕꯗꯧꯅ ꯇꯧꯋꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯇꯁꯦꯡꯅ ꯃꯩꯇꯩ ꯙꯔꯃ ꯆꯠꯄꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯨꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯠꯁꯟꯕ ꯌꯥꯝ ꯂꯩ ꯅꯨꯄꯥꯅ ꯈꯔ ꯍꯥꯏꯗꯣꯛꯑꯦ ꯅꯨꯄꯤꯗꯤ ꯂꯣꯠꯁꯟꯕ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯍꯤꯟꯗꯨꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯔ ꯂꯣꯠꯄ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯇꯁꯦꯡꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩ ꯏꯖꯠ ꯃꯥꯡꯉꯁꯨ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯗꯤ ꯍꯥꯏꯗꯣꯛꯍꯟꯅꯤꯡꯕꯅꯤ ꯑꯩꯗꯤ ꯄꯔꯁꯟꯗꯨ ꯑꯦꯅꯣꯅꯤꯃꯁ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯃꯥꯒꯤ ꯏꯟꯁꯤꯗꯦꯟꯠ ꯑꯗꯨꯒ ꯏꯚꯦꯟꯠꯇꯨ ꯐꯖꯅ ꯗꯣꯀꯨꯃꯦꯟꯠ ꯇꯧꯕ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ So why do you think that a woman, the National Commission chairperson was upset? Aidi karigi tamaktano mana amina sauri. Aidi like from what you're saying, it looked like she understood, one side of the story, but for the other side, she was not really happy. ꯑꯩꯅ ꯈꯟꯕꯗ ꯃꯣꯅꯤꯀꯥ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯟꯅ ꯆꯠꯂꯨꯕꯗꯣ ꯏꯝꯐꯥꯜꯗ ꯇꯥꯔꯝꯕ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯃꯥ ꯗꯥꯏꯔꯦꯛ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯁꯟꯈꯔꯦ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯗꯥꯏꯔꯦꯛ ꯀꯩꯒꯤꯅꯣꯗ ꯃꯥꯁꯨ ꯄꯥꯎ ꯈꯔ ꯇꯥꯔꯒ ꯂꯥꯛꯄꯅꯤ ꯄꯥꯎ ꯈꯔ ꯇꯥꯔꯒ ꯂꯥꯛꯄꯁꯤꯗꯩꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯅꯤꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯗꯩꯗ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯁꯟꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯄꯥꯎ ꯃꯦꯗꯤꯌꯥꯒꯤ ꯄꯣꯠꯀꯤ
social media boro, print media boro, electronics media mayam stay the aranma paukra tar lapadu the mana yapota ki direct Churachanpur chakare aduna Churachanpur dagi aranba senjen sajen ba mayam yaurakpaduna muana sidai da lapakanda akoi tampaki mi singjibu mana yamna tukatchaba hangoiba yamna phattaba jugo chataba ne na hana khalambo oiram gadra ina khale aigi wakanda. I see. Okay. Okay. Ada tamona hujiki keno se akoi conflict si the thing na uru pada tamoda pinglau giba you know where you were mentally so affected atugumba kitang haibi. Masidi adum yam yaure aduga kainoda akoigi aine he nungai daba ubasi kainoda kari Phayeng da numaina kapaga numaina palaga targa leramba adudagi hujiki area adudagi ataidi mateng pibang atani aduga aine sport he kudong thiba thokpa uba adudagi akoigi family mayam yamna pakhatna nupi angang singsi moine yum mai thadok pigre ka hairkana chendhar akoina akoidi tasena matamduda akoi halam busu ya moina akoidi khangdabnina akoina karigumba akoina singda haigatana kuki ki area da sangam ta di kuki len hajati kuki ki relief camp daga chalamadi akoisu moina halam hatki bo ya adu laibo pabadagi haigadra ishorgi plan amadagi haigadra akoibu securities force kangbu singduna akoisi sangan gite nohena mating pangi harga susmai pango aduga kuki ron da pige haita so mogi through the piro haidana mogi through da akoina ising nungsing pirambasu yaudaba natti akoi kuki ki area da su yo haidana dum pirame Sigi tamona hariba Phayeng gise sigi se May June adagi warira. Monica ai exact makti Okay. kaure ai photo du da aina Monica da tharak pada photo da haifet matam hapa Hoi adai ai yengsa. adai Ai di aina kano moigi kun ngakpa sing khara kap kipado adu dura tamona hujik kapa ka tar ade hai ram kun ngak pa sing du di Monica ai di Meitei si da su kai su kande kuki si da su kai su kande magi majati magi maram ngakchabani khale adu na tawa aina yam nungai da busi akoi gi mamang da mai thabi gi ba mamang da mayam machin manau ba hat ki ba gi mamin uhoraga moina chelak pa kanda yamna pakhatna ai Yes, hani yes. abnormal moina chelak padu adugumba uba kandu da koisi oh mioi ba isi si ore ko aina yamna pungning ji shonda ba wakal amada lai gi Yes, no. Adugi sida aina maduda interview tawrakanda akoigi chinenau ayamba matamda aina interview tawse nupi hen tawre aduga nupa khara su tawre adu nupa tawrakpasina nupa sina khara sauba sida aina mo magi saubagi energy se loba ngamdabagi aina nupi do oina focus tawe to nupi singse yam kapakhieba tamo ziki haise moise chendharak pa de pakhat pa trauma duna so I saw a lot of trauma is it adu da natana suicide ayam am tawri da Monica na khangi du na tawa ino no bu de suicide am taweba adu tamona hujik the hoi mayam na mana khangba keno dati dum mating pangi adubu waraga leiriba migi damakta di moise hujik adum relief camp ta leiribanina for them hope to kaya di chawna uba oitre adu tamogi wakanda masi kamain tawrakanda you know it will come up high basi kamaina can be tamona si Monica amu hanna lakpa si matam khara changgini hanna gi mai lakpa di
aduga masidaida akoina he haidokpadadi masi araiba oibadi nataba asoba force amana mating pangnaraga behind the screen mating pangnaraga leiba manba pot ama uri masi makoina adugi pot lowthuoga judgment tobiraba magi benefit ki nataba asoba force tu su makoi ki kanaba kharagi damakta mako adumakna hekta akoida mating pirani nakoida kano Meitei gi na du torani kuki gi na du torani haiba nataba kadi haitare 상당히 한게 하이브 따라가디 unequal treatment tawito hujik unequal treatment man ba pot mo uri tampak tadi paktak na combing operation tawdana paktak na cylinder tohandana adai tawdaba sintuna tana phadana tana dana hatana mayamam tawri where is sing dadi ngarang maktada nahan maktada new year's ki nungai phongdok po ina apa kulai se AK-47 M16 paidana nungoi kapi bido adu security force na kari kuma mo tawte lo si ching the lo yo the man ba pot ama leide government ama oi taragati maybe state government local government oigera central government oigera sab ana treatment ama da yenghaninga ga lo chata badudi namdana lo chalan ba aina yada ba pot chindudi harga punishment tawba aidi masigi posi leitragadi masi pakna hanjalo haiba yagadaba mande haidi tamona hairiba observation si adagi masi nasu akoigi tamda leiba mayam nasu resentment lairisi ayamba matamda unequal treatment haibadi ngasagi haigibado akoigi combing operation gumba dagi khulai lokhatpa all these things like media also has covered but it is more focused in the valley aduga hill gidadi madugi du kaya ude haibane tamona haise adugi ama leire adu hoi monica as well as aina amu hajaningina hill area committee haitana amale masi state assembly gi makhada leigadabani hill area committee si makoisi tasena land sigi mapudi na teo land city government na mapu ogidawne adu bo where sing the di kamai to gebu hill area committee si pura autonomous free wena le don tawre land si makoigi chairperson natraga nitho sida loi palaga le don tawre tasembadi adugi land do makoigi property natebu government ki land ogidawne sigi posima makoida kani hanganba amchangye hilda aduga se akoigi kari haitare संविधान की 371C से 371C से पूरा लोग थोक दरकार मशीना कमाई तो के वो लाने इंटरप्रिटेशन तो उतना चिंगा तंपाक से तो कई ताना भी फिल्म ले वो पोसी 90 का 2% ना हिलने मणिपुर है वो पोसी only 8% का तने तंपाक पोसी अदुगा 8% से देशो अमु चावगरब लोकता तुरियन पाट लंबी तुरियन मयाम अमा खाइदोइने अदुना एरिया से तसेंगनादि प्लेन की एरिया से पूरा सोइरेब लेदिस अदुगा अकोइदा तसेंगना मणिपुर की ओइना पुलमना हायरकना MLR Act से मसी चना हनिंगे मसी चनगदी नसाइगी मासु आइसु चप मानारकनी अदुना तागदी मैतेना ngasi अकोइ मैतेना STPU हाइसे ST दुना आइगी बेनिफिट लौगे हाबनते आइगी से इनकम टैक्स कोकनबनी और IAS फंगनबनी IPS फंगनबनी सिविल सर्विस थाबद कानानबनी अदरगी कनोमा एजुकेशनल कनोमा कानानबनी हाइबगी नतेब जस्ट लेन से प्रोटेक्ट तौनबगी दमतन वेयर इज चिंग ददी प्रोटेक्ट की पोट अमा यावरी हबम अदुगा तंपाकी पोसिददी लेन से प्रोटेक्ट तौई पोट अमा सुकै लेतेब अखोइ हुजिक
aduna kamai to gebu akoi si kininga yam chu oye lairi ba 8% khata sida akoi na yamna kainu oiru bai wana te ko yamna pukchen pictharu bagi wana te masida mainland India gi pisa paira ba mi amna Bihari oiro Nepali oiro whatever Indian citizen aman heta lairaga magi property oibe ya adubu Manipur haraga citizen of Manipur haraga aina singi lamamada lamama leige natra lamama aigi oige abdi yade ai shira wawda makoi gi singi lamda ai sanskar to hon banate sanskar to wai si mai tharaga tunga loigraga dama adu bok to hon ponate sigi unequal treatment ma ba pot ama leiri se masi lokthok tige di manka pakna nung sino yawe nagaga enuga su Meitei sungai si nagaga Meitei si hujik tak koki ga Meitei ga kana lan chuna ra kan tawi wane sigi mamang di naga sing si sungai angak pada lut tauri bane ba Moreh pada tum lut tauri bane niti gi lut taura me ben aduna akoi si mutual understanding ama lehen ba man da ba aduga atopa achowo force mana achowo backing da le raga kak tauraga koi divide rule tauraga ade akoi si behen ma pangan sonda lage aina khan ma man pot ama yauri masi natragati akoi si kai haine akoi Manipur si tasena India dagi su 1 day ahead independent phangi bani aduga hana India gi makhada le masunate aduga hujiksu mayamna haina di forcibly merge tawgi bani haidana merger agreement le yauri ba potusu implement tawdaba manba pot ama yauri sairak sahin na ba yam clear oi da pot ama sum yauri ba koisi hujiksu ngai government of India na taseng bai di merger agreement oi ta di akoi ji protect tawdaba na tru protect tawdaba protect tawdana thammi se kai gi adai migrants in si any migrant any refugee la pada thing dana thammi kai border fencing I border fencing do not border fencing do there I fencing do there I fencing not guarding do ne yam much or is guarding ne guarding to the BSF na guarding to handa na BSF loina lok thuoga asan la na guarding to okay ke sukai ti koi ti phajana guarding to ti wa sana pan kai no the makoi border de leite makoi ge asan la pan ge game sing si 10 to 15 kilometer changjal lai adu border se kari tawrige within the 10 to 15 kilometer area se kai tawrige have se khangdre every day report ha da bane Kashmir da tawriba Rajasthan da tawriba adumaina koi Manipur da ti kari gino taw masi da free thawa ma kan yauri da kana gu khara kari gu khara kana ba ki da makta akoi si ani loina unequal treatment over divide rule toxin ba moise loi sondan ba aduga atopa mainland India gi kambuna masi occupy to hon ba haibagi wakalon man ba pot ama ta la lobo sagat su che whereas la lobo sing si shu to nari si kari shu si bu makoi di India go mengi mathak ta lal ho su natan brahmagro mengi mathak ta ho la Burmese government tawgada pot to akoi na shelter pire aduga India government ga sel su to nari kai su si kakthar pang thok na tro assembly da ya gidra bani su si lokthok ka tam ne lok adu hujik su extend to le asine ai na jai si akoi state da yamna akoi gi government amane ante ha government to gi mawa kai lobi da adu monikana sum thena bi ramani hujik su kari mom ta lobi da na le adu tasengwai di aina hajanin bodi tawri po sin si government of India na loisalage haragadi kari do bugi da ko ani khanari no anga ani khanaraga anga ani do kai do bi khanari no se tharadi kai su khanaroina adu man da pot ama yauri aduna ne masi suma matam khara lai gini peace partner lakiro ena aina khanja bai wani ko ai gi happy power da like mina
magi kano to proper channel ta torak ta banina dong kharan nai ragal lai gani haibadune ba iti lot of people are asking akoi Manipur gi geographically yeng bakanda yamna chawba na te adubu conflict se tholak bakanda ai isana su masigi footage lai zai akoi gi May 3rd ta chelakpa mayam se sida akoi security force ta help to you aina hang bakanda help to bangam ki deba adu pare May 3rd to surprise ne hairone haira kanda su akoina madugi matungda atai India dagi force la kanda kedobagi lep no adugi matungda la violence singdo aduga dum violence dum chathagi dana you know adugi question du yamna relief camp ta leiba missing ne yamna nungai tana maduma hange kai da maktano akoi bu protect taunaba police ta akoina help taw haraga help taw bangam ki te dum yenga ka dum lei ki akoi upai leite adu matam du di overpower taw ki ba haitare 30-40 police pera kanda 400 people mukna masi se mod bungi missing chelak pa adu na herak pan the moina chelak pa kanda 400-500 people na attack taw rabanina outnumber oire help taw bangam dre na main hai adubu adudi May 3rd ta thokpane adudi akoi gi phone ke tawrakanda helicopter lakpa sing da leiba police adagi army sing na madu protection do pi gidabada adugi question do ne adubu tamona hujiksu dum haibiri masi akoi gi policy maker ki makhutta leibasi adu ki power do na for tawraktragadi kharadi wagi ne haibneba adoi taradi in between sidadi akoi mayam se kaigino ga hujik si ngasai tamon haibdo problem si atai ti yam laire physically displaced tawre dagi mental problem se lakwa sida ina hujik se sum ujabakanda mentally mayam se so akanda asida waba puba ngamdadana tamona supanbikre ko suicide case lere dagi addiction henkale ado tamona masigi sida kari mayam da kari pau haining aduga tamogi kitang thought tazani mayam da haibsi monica penora akoi ki people da haibagi rana traga akoi relief people camp da da lady akoi people leide akoi masen je hujik yamna wara kanda akoi se saubna henba de kok chaklakpana henba nungaitabana hen base masi sida akoi si give up tawbadi yade adubu kamain tawraga akoi mayam si give up tawdana akoi atum fight tawrakanda hingnaba survive tawnaba masi leibase masi da tamogi wakhanlon haibetare ko akoi masen kamaina mateng pangnagani haibagi wakhanlon do tamota kari leibi habitu tasan chime monica ai na di masi violence sidi to honingde violence to the bida akoi mayam hujik leiriba civil organization singsu leiriba satragi organization whatever akoi leiriba miyangi thabuk tawni hana chongthokna reiba mayam su adegi akoi gi sarkar pariba akoi gi kari political leaders singsu pulapsi punjana rakanda kari no haibama tatu minaba yam darka oi mana tuko pangtawna tawna bagi posima tawdaba adoga yamna decision ama lobo kanda yamna hasty decision lowdaba adagi mi amna kuthare hadan kut heta thagadaba na taw yamna luna khantaba yamna achowo force amaga thingna gadoini ko haibagi wakhan sida tathok tasin tawna base yam changpra in khale aduga aidi tasingna 371C se masimadi mayam putna honamina dana government of India da kaino haijabani khangte nojabani khangte lawbani khangte khomani khangte violence na tabida masima tangdi lokto ninge aduga chingtam haibagi posi leitabida chingam sum tambasi Manipur ni haina Manipur ki chamana lo amada salaga thamba asi ai pa okay thank you for sharing that aduga masigi si
da akoina common goal lama ko masini akoina tawragadi aduda maraksida akoina saugatpa dagi akoina reactive oibase sida energy se thadadaba akoina common goal lama da thadaraga akoi masen communicate tawba masen haibadi achumba se karino haibase madugi wari sabasi tapna aigi puningdana kari lay nangi dana kari lay nangi awabasina karino haibasi phongtokpa kaigino ga akoina hujusiksi yamna akoise emotional oiraga kappal oiraga haisine ai isamak pho aina kitang thengna jarubadu 2023 da thengna base aina haidokpa ngamgide ba kaigino ga ai mentally aingonda yamna sokhibado doiti thengnariba leiriba mayamdu da somgadabadu di ai etta ai mayamda haiba kaino tawre 2026 tawse akoina masi wari se sanarasi haina aina masigi series se haujarakpane adudi aina ujarisidi aigi site di mental problem mental trauma adagi akoi hopelessness adagi in a way abandonment aina kara power ko tamo especially from India from Indian media from the people of India masi tamo nasu kari phaubi ge habadu dum share tawbiro kai ga aina yengzabakanda hoi media dum cover tawi adubu I think it's not enough dagi mateng pangak pakanda su some people has gone more on religion adu the humanity rom da yengap adugumba ina kya ujete aduna masigi position sina khoi to kitang hena pukning si ba hena phau ki ba mayaw aina oh khoi se very insignificant oina mayamna kemtamawa lo bitaba adu oiragati then we have to be together we have to join together and we have to come up habatu maina phau hiba batamo aina matamduda adu aidi akoi manipur gi warisi sabasi kawada hoi akoi gi karan thapa ma mi khara dum kawe ko adubu ayamba matamda akhoi gi manipur gi mi ki kenose wari aina public ki humanitarian mayam sina masigi kenose wari si uhaningba adugumba si kaya ugida brain khale tuna tamona masigi maramda kari haibining India ki people da hujigna India ki people da ki expectations India people da hiding is a high visi akoina master political party ki adu atagi wana tabita tasengna akoiti tunganba kano oina princely state oina lakpani tungana independent British na independent tungana pibiramani adugi sahi ani ahum tungana separate country mo oina leramani merger agreement tawre adubo akoina aduda mu hange haiba nataba masita tasena peace lakna bagi tamakta unequal treatment tawbitaba adudaki samvidana lairiba people sinchibu protect tawna hona basita 371 C loktobiba aduga masita hin plan adugi wasi tuoga samanaba Manipur haiba port ama phangiba facility mainland India da phangiba facility tu Manipur da phanganbiba aduga chapatri haragati chapataba poto karigi chapatri bino haibchu thidu minaraga Manipur si develop to bigi haragati kasulai ba pot na te sini aina haijaning indi aduga akoi gi site gi di as soon as possible peace lakna bo hona biba peace lakna bo hona bai si aina sana hydrosu peace kamai lakatagi haidudi force amana to peace la hanbirage haidi ilai lai pot na haile wan moina peace lakna na tabada makoi gi kana ba khara yengaga sum pusena pul tawraga thambadudi thambi ganu hainin bai wan akoi da Manipur sisu India ni ko haiba pose ngasi ngara ngolta su northeast Manipur not only the Manipur northeast ki people singsi mainland India singsina kari haine tongan ba mieng ma yengba man ba si sisu tawhaning de asi ek tawri ba makai masai Bangladesh na chicken neck si thadalani hai dri China na adu tawrana haiba
सिगुम मी म्याम की कानवा करी हाइनी खानानबा लांथोकनबा मची मची इरांग लेनब पोसे अतोप कंट्री सिंगसु संगकनी अदुगा सेम कंट्री अमनी हाइब तारे कंट्री अमगी सब सावा मानन मागी फंगम थोपा अदगी कानबम करी हाइ तारे प्रोटेक्शन कंट्री अम आइगी कंट्री नि आइगी कंट्रीज की प्रोटेक्शन से अखोइना तौगदबनी हाइब पोसे मसी थमनिंगे हाइदी मसी कनोदा अखोइगी कश्मीरदना फिट अमा फिटखाय मा की मतंगदा सिपाही के सिनरी वरे सोम नाकंदना border fencing तौरसु लम तत्ता हे थादुबा मे हाइबी अदु क्लियर इवे ओइदबा अदरगी मांगसु याय हाइबगी खनबा अदरगी खंगद्रिरा खंगिरा खंगदबा मानबा खंगगसु खंजनदबा मानबा सिगुम येंबदा मियेंगसे यामना करी हाइ तारे कोइगे हंदबा मियेंग मानबा म ओइना उरिसे मसी उहनबिदनबा होनबि मसी नैन पामिसे हाइबदी अखोइगी इंडिया की गवर्नमेंट की साइड तकिसु अखोइना स्ट्रांग ओइहनिंगबा अदुगा मणिपुर की पॉलिसी मेकर सिंगसु स्ट्रांग ओइहनिंगबा अनीसिना मागी इंटेंशन से लेबाक प्रजा सिंगसे याम वारे दोइदी मोइगी द ओइना इंटेंशन से थम्मगदी मसी द अखोइगी पीस पोरकपगी कनो ओइरकनी हाइबदुने तमोना हाइजरिस होय अदुगा अदे लास्ट सोर्ट आउट तौबिरगा अखोइगी तसेंगना रिफ्यूजी हागद्रा माइग्रेंट सिंगसे माइग्रेंट सिंगसे मयु मयम द हलन बिगिबा मखोइसु टेक त काइतना अदुना त तारगदी स्टे चनई कोनई ने अदना लई तारगदी क्राइम हेंगलकनी अदरगी इलीगल थबक हेंगलकनी मसी नार्को टेररिस्ट मयाम अमा थोगलैबा मयाम से करीदै थोगलैनो हाइबो मसीगुम मसागी गार्डिंग तौबिदबसिना याम थोलपनेबा अखोइना अखोइगी मैतेगी वाहैदसु हाइनाबा लई आइगी इवन नुपी पल्ले हाइदना वारोगनु को नुपी अंगांग सन लौ हिंगोन येंजन बिद्रबदी लोइना मो मांगा ई हाइबा वाहैदो अदुना येंजन बिबा यावरक्त्रबनिना मांगकपगी मसा अमा याम थोगलैयेबा अखोइसदे मसीगुम पोट अतोप कंट्री न बोरसु अतोप स्टेट न बोरसु कक्का हेक तौरप मानबा सी मतंगसिदा इंडियानी आदि प्रमाण तौरप ओइरे इंडियानी हाइ प्रोटेक्ट तौबिगदबा अदे स्टेट अमगा तौनरअगसु सेम आइगिदी इचा ngaतनी सी नि जजमेंट दो मफम चाना मतम चाना जजमेंट तौबिबा अदुगा इंडिया की सिक्योरिटी मखादा फजन कंट्री अमा ओइ तारगदी अन नत्रगना नकोइ थोक तौजरगेन थादोअगन थादोकमा अदु नतबा अकोइद करिनो तौरिसे न समम नबो मानबदो मसिदी थोहनिंगदी मनका आइगी वखंदा दगी हुजिक फाउ तमोना कनोसे आइना मसीगी conflict मैम सी अदुम whole life से थेंगनरगा लाएको तमोसो अदुदा मसीदा आइना spirituality से आइना हंदक से खरा असागी reflective mode लाकसिदा spirituality से अमुक आइना कमाइना कनो तौरिनो काइना माइना खरा खलले अदो तमोगी आइना सुम येंगजबदसु तमोसु अदुम खरा स्पिरिचुअल ओइबगी अदुमाइना उजै अदो तमोदगी कितंग स्पिरिचुअलिटी से करीने न खली अदो मसीसिना तमोद करी स्ट्रेंथ पीगे कमाइना पीगे हैबसि कितंग ताजनी मोनिका स्पिरिचुअल सी तसेंबैती लाई ngaता सुनती लाई गी द ओइ तारगा रिलीजियस ओइबो पोट अमा याव स्पिरिचुअल सिदी आइना आइगी युंगी हिकोन हई लई थाबा आई जीव नुसीबा अदरगी करी हाइते नेचर सिबु नुसीबा मसी लोइना मो स्पिरिचुअल ओइब्रा ने खाली अदना जीवबु नुसीद्रबा अदरगी मीगी मतेंग मानिंद्रबदी आई मसी काई हाइना खाली अदना आईदी अदुम आईगी तबम थोपा इसोर खोरमबग लोइना ना साव चेक जीव ताइबुंपान संसारदा लेरिबा पुनमक्से समानना नुसीना थंबिबा इवन हई लई मक्तबो आईगी युमद आईगी युंगी
garden tauba sisu spiritual makala mane na khali lining badu mata natti na khali aduga jibo taibu panba sibu aduda natana nature sibu nungsiba masi ai daka oibra na monica dai thamjari तो तमोगी खरा practice हाई से बता रहे कोई से mentally strong होई बेसी आई न मैं आम तो सहंग जाई तुम आई करी तवी खोले दे खरा मना meditation तवी या देखी खरा मना कोई ritual तवी mantra chanting तवी काय ना मैं ना हाई बा देखी चाबगी द काय मैं ना diet का मैं तवी या दे exercise कुंबा तवी ब्रा अदु कुंबा सकितांग ताजा नहीं है तमो की practice हाई बता रहे exercise aina tongana gym satana khotana game to deda I did normal walking this walk ta je 45 minutes natraga 5 kilometer 4 to 5 kilometer which ai yam abani ne yam sang su patti adana 4 to 5 kilometers si salati dum yare en khale That's awesome. Oh, tamo sa dum walking chat level 6 au sali sa very good, very good. ado matung ina sum ya salati monika khong khut na rai nungai taba kaya su tholok taba na te adu matam gi medical science na sakot panina adam yenga ga satli haita Okay. Atuga any practice ategi chaba gumbagi diet sina kamain tawi tamo na pam sa basi sabasi monika ai normal diet ngatani aduga ayamana taseng na ai na hek jiba panba halaga sawa itu adumakti ai kaya tawti aduga ai sadi haibati nati ai saraga su yamna limited oina sa aduga ai taseng ai di kanodi ai di lunch skip tawde ai more than 20-25 years sure ai heavy breakfast tiffin machama aduga dinner mindset okay ai di breakfast si ayukta tawrakanta dinner chaba aduga maragta achapot kumba chaba maragta tiffin machama adagi fruit khasaba evening da haidi aina some spirituality si lakpa kanta akoina you become what you eat haidi nang na nasada absorb tawbase haidi chaba oiro adagi taba oiro ngangbo oiro adugi awareness aina kitang amuk adom damuk thijarap haitare aduna na aina muk tamorom da hangjarai se kaigino ka tamo hoina dum akoigi Manipur ki si different face like reko adoi tarasu ako aina Manipur aina khale as Manipur da aina only a couple of things yang ora kanda ngonda yamna impact lai ra kanda Manipur da lai ba doctor ataki me am say aina hang bakanda how do you do it like you are seeing the conflict every day atu na moi na kari practice tawri no kaina da kumbatu koina khangmina ragati akoi masen emotionally yamna low oiba kanda tamona du taw hai kaina du ki tane na hangzara ise dagi tamo se dum ritual akoi gi kano taw basu dum ui ado kari kamaina lai gumba khoram basi kamaina du gumba ki practice se kamain taw Horme aidi atu ataki walaite dharma loina ma aidi ikai kumnana nga aga chali aige bu lai bu mingonda aina pamdaba aingonda mina tawra adi nungai roidra haiba nungai ni natra nungai roi haiba to ai isana khanjabu to aina su mingonda nungai ni khalaga nungai ni tawbo nungai roi khanba poto mingonda aina tawbi taw adu gatan adu ga ishor de aidi ishor ma akoi bu sembi ba punamak sibu sembi ba mapu amadi lei habisidi ai isada fajana thajas aduga tamo si kanogumba mantra chanting gumba te taw bi brakamain taw mantra mantra ai kai mantra di akoina ga aise excuse me kanogi moi Hare Krishna ki Mahamantra chant tau kaina ga tawwa dagi Shiva ninga kana Om Namah Shivaya tau kain haiba leidana tau bi brai hoi adudi mate ka to ai yamna su khanbi mate ki to okay yeah it's very interesting dagi meditation tawwa so different things I'm just exploring hai tare ko tamo dune ato yam nungai ngasi tamo yang kuina su aina kind of pamaga wari
ꯂꯤꯍꯟꯕꯤꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯅꯁꯨ ꯂꯤꯄꯤꯒꯅꯤꯅ ꯑꯩ ꯈꯟꯖꯩ ꯀꯩꯒꯤꯅꯣꯒ ꯇꯥꯃꯣ ꯍꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯣ ꯍꯣꯏꯅ ꯊꯦꯡꯅꯔꯛꯄ ꯇꯥꯃꯣꯒꯤ ꯄꯔꯁꯄꯦꯛꯇꯤꯚ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯇꯥꯖꯅꯤꯡꯉꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯍꯪꯗꯕ ꯑꯗꯣ ꯇꯥꯃꯣꯅ ꯄꯟꯅꯤꯡꯕ ꯑꯦꯅꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ? Okay. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ. Thank Bye. you so much. Yeah, bye bye.